Mayai lambi hairga khangnariba Manipur ki National Highway number 137A asibu mari leinaba loisangna matam kuina sembi dabagi mayokta pisum oinam laikai pisum thongkhong pisum ningom leirak khagem pali panthak amadi pankhagi apunba maira pairi singna lambi thingbagi khongjang changsinkhre khongjang aduda athuba matamda National Highway number 137A asibu matik chana semjinbiu lambi asi uphulna chatpa yadre potholes marang kaina leiba asina maram oiraga gari accident thopagi chang yamna wangle amadi uphulna ima sing sigadore haibana chingba play card kaya su sijinnaduna ngasigi lambi thingbagi khongjang adu changsinki si ngasi akoina lambi myam khogi maira pai myam na tokcharak na phamjing lamdi lambi jam matam kang kuidagi yam patlagdraba lambi jam phatre chatpa yadre kongkut mayam jina mi je sopan na tu chandana aso apan je masing naidna thu eba adi mathak te upun hun mayam horabna lambi yadrabna pollution thu e angang nubi kya na bana lok lai hok to mase school nu leiba yam kana dremta piba myam thi so e gari nu ni loina accident thok na te khopa sum mayam ma tawreba adun khoi khagem pali na te ba khoi dom ne kai yauraga khoi matam naina sinari neba ayuk phamba nungdin phamba tawraga sinaraga sigi si khongjang je changjala jena maina tawna lepaga pamjaba neba lambi ji kitang chemni na ba lambi se athu matamda akogi mari leinaba jing haibati ko government side gi oiro department side gi oiro akoi mayam jibu sibiraga sigi lambi jibu pajana semji bakti akoi praja mayam na lep tabi lambi thingbai kongjang jangjal lagani haibati akoi pulap lepchare ngasi